mayam ngasi muk channel sina Hollywood web series Viking gi episode 61 adu pudu lakjare mamangi episode singdu yengbidaba yawragadi soidana yengbiyu wari asi mapung phana bap tana bagidama haijabani aikoina mamangi episode gi khangkhre lagar tha hoi bion hoi si aiberna koithi thirakpadagi kedagalomda leibe yadabadagi bishok hengmanna daw yengbida lagar tha hoi bion hoibu mahaki maramdam oirba England lomda pudu lakragani bion hoi su Wessex ki konung yoroktuna episode adu loisen kibani madugi makha episode 61 asigi ahanba sin asida masidagi dum haure masida bion hoisi sarang asidagi puthokuna Wessex ki lanmi singna konung manung asida pusankhre mafam sida laiba praja sing asinadi bion hoi ubada yam chauna makhoi bu halu haidun launa dun lehori laga thasu mafam sigi miyoi singsina makhoida yengbiriba mityeng amadi ngangbiriba wahi wata singsi tabada wakhan yam nungaitana konung sida changsankre masidagi sensi hongkhiduna Wessex ki ningthau Alfred ka mayamba senapati Ethelred ka Hackman na bion hubu mafam sida pudu lakpagi paw si tamkre Alfred na aina tabadadi Hackman adu York City gi lanpham aduda sikhre haina tai hairagli Ethelred na hantak makhoiromda Ragnar gi macha singi oiba marakta thokpa lanjao ma tawkhroba male maduda Hackman su mafam sidagi phaduna puraga landuda yahaluba or male hairagli Alfred na mahak awanglamda matam kuina mafamdugi miyoi singduga tona tinaduna leirobani aduna masu makhoigumna tawduna leramlabadi hairagli mayamba Ethelred chu khumpham khangdre Alfred na Hackman bu aigi naksida kauksalu haikre senapati Ethelred na sumagi manai singda Hackman bu mafam sida pusalu haikre masidagi Hackman chu changaktuna Judith amadi ningthau Alfred ta phamthaduna bebhar ma ulli Alfred na Hackman da nang awanglamda matam khara phajanduna thamlurabra hairagli Hackman na hoi iningthau achumba wapamni aduga Ragnar gi macha singi lanphamduda ai isamaksu hakthengna yaurure adubu Ragnar gi macha nupa atombo oiriba soinairaba aibar aduna lana du mai pakhre hairi Alfred na aina suma bu khangi aina angang oiringai mapa Ragnar ga mahak mafam sida punna lakhiban matam khara aiga su punna sanamindakhi aduga nangna ngasi mafam sida laklibasina lanphamduda mai thiraba Ragnar gi macha sing aduga natra hairagli Hackman na madu su achumbani hairagli ningthau Alfred na khol khitang wangna kari maram gino haiduna hankalagli Hackman je hujik khumbam khangdre ningthau Alfred na amuka hanjanna makoina nangina tung inaduna mafam sida laklibsi kari gino haiduna hangagli Hackman na aina makhoida mafam sida poraktuna tekta kaidana thambigani haiduna wasakhre hairagli masidagi sinsi hongkhiduna bion hogi sinda mulagli masida makhoi mayamsi makhutta yuling thangduna ka amada pulap phajanduna thamli tawriba thong sida ubadi Hackman na makhoida namthak tawre haiduna sawada loire ubana mayam sida Hackman na khoibu yam laina pangba sikraba aikoina hojik leiriba phibam jiyeng isana ikhongna thongna mafam sida siba laklabani haikre biona mu mama lagar thada Hackman na aikoida oidaba ngangjanduna namthak tawkhrabani hairagli lagar thana aidi hojik phawba mana oidaba ngangani haibasi thajadri hairagli ubana tawriba thabak singsi mana mafam sitana lakpa yanabagidamak plan ama tawduna aikhoibu sinakhibani Hackman na mafam sitana laknaba hotnabada jahas amasu darkar oiki adugi sumatakta jahas tubu honaba misu darkar oiki madubu aikoina yam laina mangonda wakhana mata khandadana pithokre hairi biona ningthau Alfred na su aikogi kakthalaba ko asi uraga magi apen ba haibadu oikragani haragli lagar thana aidi hojik phawba Hackman bu thajari mana oidaba thabak singsi sungtaw tor oi hairagli biona aigi ma lagar thana ngasi ye sugumna nungsibada luptuna mitangbi amagum oigani habsi thajarudabani hairagli torbi na mu bion onjanduna nangdi matang sida karimta khangaroi nangdi nongmata nungsibada ngawba mi su natte hairagli ubana mu aikogi baba Ragnar su asumna makhoina namthak tawduna hatpi khibani ngasidi aikosu phibamduga chamanaba mafamda leire hairagli masiregi sensi hongkhiduna ningthau Alfred hoi Judith hoiga Hackman ga changlena ma chaminaduna leiri masida ningthau Alfred na mahaki thaknaba mahi si thangkatuna ngasigi chaklena sidi aikogi isorgi mi ama oiriba aduga thabakna mi gi suba Hackman gi mingda sinba program ni haiduna lauthoragli Hackman su Alfred ki marau leiba wahai sitaduna chaklen se adumak chaminaduna mahakna thakliba mahi chi thaktoklaga table sida gilasi upsanduna thamkre masidagi sensi hongkhiduna Floki hoi ki sinda mulakre masida Floki si waterfall amagi manakta mathanda leptuna masa mathanta wahai khara phongdok chadun leiri Floki na aigi thawaibu isorna khoina amuhana kallibsi karigino ai so hojikti yan ta salaktre kari maram leibagino aibu hinganduna thamlibase aina wakhan nungaitana yam wana leiba uraga nakhoni yengduna noklibara
ꯑꯩꯅ ꯄꯣꯔꯛꯏꯕ ꯃꯤꯌꯥꯝꯁꯤꯒꯤ ꯌꯥꯏꯐꯅꯕ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯣꯔꯤꯕꯅꯣ? ꯑꯩꯅ ꯃꯈꯣꯏꯗꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯎꯍꯟꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯦ꯫ ꯉꯁꯤꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯃꯃꯥꯡꯗ ꯎꯈꯤꯕꯁꯤꯡꯗꯨ ꯉꯁꯤꯅ ꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯎꯈꯤꯕꯁꯤꯡꯗꯨ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯎꯈꯤꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯎꯈꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯐ꯭ꯂꯨꯀꯤꯁꯤ ꯃꯊꯟꯇ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯕꯤꯌꯣꯟ ꯍꯣꯏ ꯂꯩꯀꯊꯥ ꯍꯣꯏꯁꯤ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯁꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤ ꯈꯔ ꯆꯪꯉꯛꯂꯤ, ꯑꯗꯨꯒ ꯂꯒꯊꯥ ꯍꯣꯏ, ꯕꯤꯌꯣꯟ ꯍꯣꯏ, ꯎꯕꯥ ꯍꯣꯏ ꯑꯃꯗꯤ ꯇꯣꯔꯕꯤ ꯍꯣꯏꯁꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯄꯨꯅꯕꯒꯤꯗꯃꯛ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯕꯤꯌꯣꯟ ꯍꯣꯏꯁꯤ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯑꯦꯜꯐ꯭ꯔꯦꯗꯅ ꯕꯤꯌꯣꯟ ꯍꯣꯏꯗ "ꯑꯩꯅꯁꯨ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯦ, ꯑꯗꯨꯒ ꯅꯈꯣꯏꯁꯤ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯏ꯫ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤ ꯇꯧꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ "ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯂꯥꯟꯐꯝꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯊꯦꯡꯅꯒꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯈꯔꯁꯨ ꯂꯩ, ꯃꯗꯨꯗꯤ ꯅꯪꯒꯤ ꯄꯨꯄꯨ ꯑꯦꯛꯕꯥꯠꯅ ꯑꯩꯈꯣꯏꯗ ꯄꯤꯔꯝꯕ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯒꯗꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯄꯨ ꯑꯦꯛꯕꯥꯠꯅ ꯁꯛꯂꯝꯕ ꯋꯥꯁꯛꯁꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯑꯃ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯁꯤꯒ ꯊꯦꯡꯒꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯅꯈꯣꯏꯅ ꯄꯤꯒꯗꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯂꯩꯒꯊꯥꯅ ꯑꯃꯨꯛ "ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯇ ꯍꯥꯏꯈ꯭ꯔꯦ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯑꯩꯁꯨ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯍꯦꯛꯃꯟꯅꯁꯨ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯁꯤ ꯅꯈꯣꯏꯅ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯔꯦ" ꯍꯥꯏꯔꯤ꯫ ꯍꯦꯛꯃꯟꯒ ꯂꯦꯒꯊꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯅꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯅꯣꯏꯁꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯗꯕꯅꯤꯅ ꯃꯐꯝꯁꯤꯗ ꯅꯅꯤꯡꯇꯝꯅ ꯂꯩꯕ ꯌꯥꯔꯒꯅꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯤꯅꯥꯏꯁꯤꯡꯁꯤꯁꯨ ꯅꯈꯣꯏꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯅꯣꯏꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯂꯣꯏꯅ ꯆꯥꯕ ꯌꯥꯒꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯑꯩꯒꯤ ꯄꯨꯄꯨ ꯑꯦꯛꯕꯥꯠꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯒꯗꯕ ꯐꯤꯔꯦꯞꯅꯤ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯔꯦꯒꯅꯔꯕꯨ ꯑꯩꯒꯤ ꯄꯨꯄꯨ ꯑꯦꯛꯕꯥꯠꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯄꯨꯄꯨꯒꯤ ꯄꯥꯝꯂꯝꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯆꯥꯎꯊꯣꯛꯆꯩ." ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯑꯦꯜꯐ꯭ꯔꯦꯗꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯈꯨꯠꯇ ꯐꯥꯖꯤꯜꯂꯤꯕ ꯌꯣꯠꯂꯤꯡꯁꯤꯡꯁꯤ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯂꯣꯏꯅ ꯂꯧꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯗꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯅꯔꯤ꯫ ꯂꯒꯊꯥ ꯍꯣꯏ, ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯕꯅꯤꯅ ꯃꯅꯤꯡ ꯇꯝꯕ ꯃꯤ ꯑꯃꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯌꯣꯟ ꯍꯣꯏ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯦꯛꯃꯟꯗ "ꯃꯈꯣꯏꯁꯤꯡꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯉꯥꯛꯇꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯛꯃꯟꯅ "ꯂꯒꯊꯥꯗꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ, ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯥꯖꯕ ꯌꯥꯕ ꯃꯤꯅꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯍꯩ ꯈꯔꯁꯨ ꯂꯩꯔꯤ, ꯃꯗꯨꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯟꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯄꯥꯁꯇꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯝ ꯑꯗꯨ ꯄꯥꯝꯃꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯦꯊꯦꯜꯔꯦꯗꯅ "ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯗꯒꯤ ꯅꯪꯅ ꯄꯥꯏꯔꯝꯕ ꯐꯝ ꯑꯗꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯄꯤꯈ꯭ꯔꯦ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ "ꯍꯧꯖꯤꯛ ꯐꯝ ꯑꯗꯨ ꯄꯥꯏꯔꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯃꯤꯑꯣꯏ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯝꯕ ꯀꯊ꯭ꯔꯤꯠꯅ ꯄꯥꯏꯔꯤꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯛꯃꯟꯅ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯀꯊ꯭ꯔꯦꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯐꯝ ꯑꯗꯨ ꯄꯥꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯅꯠꯇꯦ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯔꯦꯗꯅ ꯑꯃꯨꯛ "ꯑꯗꯨꯕꯨ ꯀꯊ꯭ꯔꯦꯠꯁꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯅ ꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯕ ꯌꯥꯕꯒꯤ ꯍꯛꯇꯨꯁꯨ ꯂꯩ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ "ꯍꯣꯏ, ꯃꯍꯥꯛꯁꯨ ꯈꯪ ꯍꯩꯔꯕ ꯄꯥꯁꯇꯔ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯄꯨ ꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ" ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ, ꯃꯔꯝꯗꯤ ꯀꯊ꯭ꯔꯦꯠꯅ ꯈꯜꯂꯤꯕ ꯋꯥꯈꯜꯒ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯒ ꯃꯥꯟꯅꯗꯦ꯫ ꯏꯕꯥꯅꯤ ꯃꯣꯠꯁꯨ ꯇꯤꯟꯅꯗꯦ, ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯃꯥꯕꯨ ꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯑꯁꯤ ꯑꯩꯒꯤ ꯁꯛꯇꯤꯒꯤ ꯋꯥꯡꯃꯗꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ "ꯑꯩꯒꯤꯗꯃꯛꯇ ꯃꯥꯕꯨ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ?" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ミꯌꯥꯝꯁꯤꯅ ꯅꯪꯅ ꯍꯜꯂꯛꯈꯤꯕꯒꯤ ꯃꯑꯣꯡꯗꯨ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯈꯣꯏꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯥꯟ ꯀꯌꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯍꯤꯡꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯃꯤꯌꯥꯝꯁꯤꯅ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯒꯨꯝꯅ ꯎꯔꯝꯂꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ "ꯑꯩꯅ ꯃꯐꯝꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯇꯧꯈꯤꯕꯅꯤ, ꯃꯗꯨ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ" ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ "ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯣꯏꯖꯔꯕꯁꯨ, ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯅꯤꯡꯖꯔꯕꯁꯨ ꯑꯋꯥꯡꯂꯝꯒꯤ ꯂꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯨꯔꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ "ꯑꯩ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯍꯦꯛꯃꯟꯗꯨ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯑꯩꯅ ꯀꯅꯥꯒꯤꯗꯃꯛ ꯑꯃꯗꯤ
ꯀꯔꯝꯕ ꯃꯐꯝꯗ ꯂꯥꯟꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯏꯁꯣꯔꯁꯤꯡꯅ ꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯑꯩꯅꯕꯨꯗꯤ ꯅꯪꯕꯨ ꯊꯥꯖꯩ ꯍꯦꯛꯃꯟ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅꯗꯤ ꯅꯪꯕꯨ ꯊꯥꯖꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯁꯥꯅ ꯍꯣꯠꯅꯗꯨꯅ ꯃꯌꯥꯝꯗ ꯊꯥꯖꯕ ꯄꯤꯅꯕ ꯍꯣꯠꯅꯔꯛꯎ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯐꯝ ꯑꯗꯨ ꯄꯤꯕ ꯉꯝꯒꯅꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯗꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯁꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯥꯏꯚꯔꯅ ꯐ꯭ꯔꯦꯗꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯌꯥꯝꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ "ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯔꯦ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯊꯨꯕꯗ ꯑꯩꯒ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯐ꯭ꯔꯦꯗꯤꯁ ꯀꯧꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯕꯨ ꯃꯌꯥꯝꯅ ꯃꯍꯥꯔꯥꯅꯤ ꯐ꯭ꯔꯦꯗꯤꯁ ꯍꯥꯏꯅ ꯀꯧꯔꯒꯗꯕꯅꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯁꯨ ꯑꯥꯏꯚꯔꯒꯤ ꯋꯥꯐꯝꯁꯤꯗ ꯌꯧ ꯂꯥꯡꯂꯤ꯫ ꯑꯥꯏꯚꯔꯒꯤ ꯋꯥꯐꯝꯁꯤꯗ ꯕꯤꯁꯛꯀ ꯃꯥꯔꯒꯦꯠꯀꯗ "ꯉꯁꯤ ꯑꯥꯏꯚꯔꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛꯅ ꯂꯦꯞꯅꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯃꯆꯥꯁꯨ ꯂꯩꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯀꯦꯗꯦꯀꯠ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯑꯗꯨꯃꯛ ꯑꯣꯏꯈ꯭ꯔꯒꯅꯤ" ꯍꯥꯏꯔꯤ꯫ ꯕꯤꯁꯛꯅ "ꯑꯥꯏꯚꯔꯒꯤ ꯋꯥꯈꯜꯁꯤꯕꯨꯗꯤ ꯑꯐꯕ ꯋꯥꯈꯜꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯔꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ "ꯀꯔꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯣ" ꯍꯥꯏꯔꯛꯂꯤ꯫ ꯃꯥꯔꯒ꯭ꯔꯦꯠꯅ "ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯍꯥꯛꯇꯤ ꯃꯆꯥ ꯑꯣꯏꯕ ꯉꯝꯃꯔꯣꯏꯗꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯁꯥ ꯇꯪꯈꯥꯏ ꯑꯃ ꯄꯨꯔꯥ ꯑꯣꯏꯅ ꯁꯣꯏꯅꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯦꯔꯜꯁꯨ ꯍꯔꯥꯎꯗꯨꯅ ꯕꯤꯁꯛ ꯍꯣꯏ ꯃꯥꯔꯒ꯭ꯔꯦꯠ ꯍꯣꯏꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯥꯏꯚꯔ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯨ ꯉꯥꯎꯅꯗꯨꯅ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯍꯦꯔꯜꯁꯨ ꯑꯥꯏꯚꯔꯗ "ꯃꯇꯝ ꯆꯨꯞꯄꯗ ꯅꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯧ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯤꯁꯛꯇꯤ ꯌꯨ ꯉꯥꯎꯃꯟꯗꯨꯅ ꯇꯦꯕꯜꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯤ꯫ ꯑꯥꯏꯚꯔꯅ ꯕꯤꯁꯛꯄꯨ ꯍꯧꯗꯣꯛꯇꯨꯅ "ꯕꯤꯁꯛ, ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣ" ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯂꯤ꯫ ꯕꯤꯁꯛꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯧꯒꯠꯇꯨꯅ ꯌꯨ ꯉꯥꯎꯔꯤ ꯑꯥꯏꯚꯔꯗ "ꯌꯥꯝ ꯃꯈꯦꯜ ꯂꯥꯡꯒꯅꯨ ꯑꯥꯏꯚꯔ, ꯏꯁꯣꯔꯁꯤꯡꯅ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯃꯤ ꯎꯁꯤꯠꯇꯕꯤꯗ "ꯀꯔꯤ ꯍꯥꯏꯕ ꯕꯤꯁꯛ? ꯑꯩꯗꯤ ꯂꯥꯏꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯤ꯫ ꯋꯥꯐꯝꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯁꯨ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯁꯨ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯤ ꯐ꯭ꯔꯦꯗꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯀꯦꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯚꯔꯒ ꯐ꯭ꯔꯦꯗꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁꯅ ꯑꯥꯏꯚꯔꯗ ꯑꯦꯟꯇꯤꯃꯦꯠ ꯇꯧꯒꯦ ꯇꯧꯕꯗ ꯑꯥꯏꯚꯔꯅ ꯌꯥꯗ꯭ꯔꯦ꯫ ꯑꯥꯏꯚꯔꯅ "ꯐ꯭ꯔꯦꯗꯤꯁ, ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯑꯃꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ "ꯑꯥꯏꯚꯔ, ꯅꯪꯅ ꯉꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯉꯁꯤꯒꯤ ꯊꯕꯛꯁꯤꯁꯨ ꯅꯪ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯨ, ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯕꯗ ꯊꯝꯃꯨ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ "ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ" ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯃꯨꯛ ꯑꯥꯏꯚꯔꯗ ꯊꯦꯝꯖꯤꯟꯗꯨꯅ "ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯇꯥꯎ ꯑꯥꯏꯚꯔ, ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯩꯒꯤꯗꯃꯛꯇꯗꯤ ꯅꯪꯁꯤ ꯑꯩꯒꯤ ꯏꯁꯣꯔꯅꯤ, ꯈꯨꯗꯤꯡꯃꯛꯇꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯌꯥꯝꯗꯒꯤꯁꯨ ꯇꯣꯞ ꯇꯣꯞꯄ ꯏꯇꯣꯡ ꯇꯣꯉꯥꯟꯕ ꯃꯤꯅꯤ꯫ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯌꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ "ꯅꯪꯅ ꯑꯩꯕꯨ ꯂꯥꯏ ꯑꯣꯏꯅ ꯈꯜꯂꯤꯕꯗꯨ ꯂꯥꯏꯁꯤꯡꯅꯗꯤ ꯃꯤꯑꯣꯏꯕꯕꯨ ꯄꯣꯛꯄ ꯌꯥꯗꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕꯅꯤ ꯑꯥꯏꯚꯔ꯫ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯒ ꯔꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯕꯥꯂꯥ ꯀꯧꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯊꯥꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯏ ꯈꯔ ꯊꯛꯇꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯁꯨ ꯏꯁꯣꯔꯒꯨꯝꯅ ꯁꯛꯇꯤ ꯂꯩꯒꯅꯤ꯫ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯅꯆꯥꯅꯨꯄꯥ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ" ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗꯤꯁꯅ ꯑꯥꯏꯚꯔꯒꯤ ꯈꯨꯕꯥꯛꯇ ꯂꯦꯟꯊꯠꯇꯨꯅ ꯏ ꯈꯔ ꯊꯣꯛꯍꯜꯂꯒ ꯃꯔꯩꯅ ꯂꯦꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯛꯃꯟꯁꯤ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯝꯗꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯔꯆ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯂꯥꯏꯁꯪꯁꯤꯗ ꯁꯨꯝ ꯆꯪꯉꯛꯄꯗ ꯃꯍꯥꯛꯀꯤ ꯐꯝꯕꯨ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯏꯔꯤꯕ ꯀꯇ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯇ꯭ꯔꯤꯠꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯍꯦꯛꯃꯟꯅ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ "ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒ ꯎꯅꯕ ꯐꯪꯕꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ "ꯅꯪꯅ ꯉꯁꯤ ꯐꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ꯫ ꯏꯁꯣꯔꯒꯤ ꯁꯦꯡꯂꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯝꯅ ꯇꯧꯔꯝꯂꯤꯕꯅꯣ? ꯃꯃꯥꯡꯗ ꯑꯩꯅꯗꯤ ꯅꯪꯁꯤ ꯌꯥꯝꯅ ꯊꯥꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯝ ꯑꯁꯤꯕꯨ ꯃꯤꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯖꯥꯠꯅꯤ"꯫ ꯀꯇ꯭ꯔꯤꯠꯅ "ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯁꯤꯔꯕ ꯃꯇꯨꯡ ꯅꯣꯔꯣꯛꯇ ꯁꯣꯏꯗꯅ ꯂꯩꯔꯒꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤꯁꯤ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯅ ꯏꯁꯣꯔꯁꯤꯡꯒꯤ ꯁꯦꯡꯂꯕ ꯁꯦꯕꯥ ꯑꯁꯤ ꯇꯧꯕ ꯑꯩꯅ ꯄꯥꯝꯈꯤꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯏꯁꯣꯔꯁꯤꯡꯅ ꯍꯥꯏꯔꯛꯂꯕꯗꯤ ꯅꯃꯤꯠꯇꯨ ꯅꯁꯥꯅ ꯀꯣꯠꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯩ ꯆꯥꯛꯂꯕ ꯀꯣꯏꯂꯥ ꯃꯊꯛꯇ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯑꯩꯗꯤ ꯃꯗꯨꯁꯤꯡꯗꯨ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ "ꯑꯩꯅ ꯈꯟꯕꯗ ꯅꯪꯅ ꯉꯁꯤ ꯐꯝ ꯑꯁꯤ ꯄꯥꯏꯔꯤꯕꯁꯤꯗꯤ ꯅꯁꯥ ꯈꯛꯇꯒꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯄꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯁꯣꯔꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯇꯨꯅ ꯐꯝ ꯑꯁꯤ ꯅꯪꯅ ꯄꯥꯏꯈꯤꯕꯗꯤ ꯑꯣꯏꯔꯝꯃꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯀꯇ꯭ꯔꯤꯠꯅ "ꯍꯦꯛꯃꯟ, ꯅꯪꯁꯨ ꯊꯃꯣꯏ ꯄꯨꯡꯁꯦꯡ ꯁꯦꯡꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯝꯃꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯛꯃꯟꯁꯤ ꯈꯤꯇꯪ ꯁꯥꯎꯔꯞꯅ "ꯑꯩꯁꯨ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫
ꯄꯋꯥꯔꯁꯤ ꯄꯥꯝꯕꯗꯒꯤ ꯅꯪꯅ ꯄꯥꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯇ꯭ꯔꯤꯠꯅ ꯑꯗꯨꯕꯨ ꯄꯋꯥꯔꯗꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ, ꯃꯁꯤꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯃꯐꯝꯁꯤ ꯑꯩꯒꯤ ꯖꯒꯥꯅꯤ, ꯐꯝ ꯑꯗꯨꯁꯨ ꯑꯩꯒꯤꯅꯤ, ꯃꯐꯝꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯗꯨꯁꯨ ꯑꯩꯅꯤ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯌꯥꯝꯗ ꯃꯥꯜꯍꯟꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯅ ꯐꯝ ꯑꯁꯤ ꯅꯁꯥꯅ ꯈꯪꯅ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯅꯕ ꯇꯧ ꯍꯥꯏꯔꯝꯂꯒ ꯍꯦꯛꯃꯟꯁꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯀꯇ꯭ꯔꯨꯏꯠꯅ ꯍꯦꯛꯃꯟꯗ ꯑꯃꯨꯛ ꯂꯥꯎꯔꯛꯇꯨꯅ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯍꯦꯛꯃꯟ, ꯃꯐꯝꯁꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯜꯂꯛꯄꯅꯤ, ꯅꯪꯅ ꯃꯇꯝ ꯈꯔ ꯃꯥꯡꯉꯨꯕ ꯑꯗꯨꯗ ꯃꯐꯝꯁꯤꯗ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯊꯦꯜꯋꯨꯜꯐꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯃꯌꯥꯝꯅ ꯄꯥꯝꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯟꯒ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯋꯥꯈꯟꯒꯁꯨ ꯆꯥꯟꯅꯗꯦ꯫ ꯍꯦꯛꯃꯟꯅ ꯑꯃꯨꯛ ꯂꯩꯁꯜꯂꯛꯇꯨꯅ ꯑꯗꯨꯅꯗꯤ ꯅꯪꯅ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯈꯜꯂꯤꯕꯁꯤ ꯅꯈꯣꯏꯒ ꯋꯥꯈꯟ ꯃꯥꯟꯅꯗ꯭ꯔꯕ ꯃꯣꯠ ꯇꯤꯟꯅꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥꯁꯤꯅ ꯑꯩꯅ ꯑꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕꯗ ꯈꯪꯉꯤ ꯍꯥꯏꯔꯝꯃꯒ ꯍꯦꯛꯃꯟꯁꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯏꯚꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯤ ꯆꯥꯅꯕ ꯈꯔ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤ꯫ ꯃꯁꯤꯗ ꯏꯚꯤꯟꯅ ꯃꯆꯥꯅꯨꯄा ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯒꯅꯤ, ꯑꯩꯈꯣꯏ ꯍꯤꯡꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯀꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯀꯤ ꯃꯆꯥꯅꯨꯄꯥ ꯁꯤꯈ꯭ꯔꯕ ꯊꯣꯔꯒ꯭ꯔꯤꯡꯒꯤꯅ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ ꯐ꯭ꯔꯣꯗꯤ ꯀꯧꯕ ꯅꯤꯄꯥ ꯃꯆꯥꯁꯤ ꯂꯥꯛꯂꯤ꯫ ꯏꯚꯤꯟꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯔꯣꯗꯤꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯊꯣꯔꯒ꯭ꯔꯤꯡꯕꯨ ꯅꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯁꯦꯡꯅ ꯈꯪꯂꯕꯅꯤ, ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏꯗꯁꯨ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯚꯤꯟꯒꯤ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯊꯣꯔꯒ꯭ꯔꯤꯡꯕꯨ ꯍꯥꯠꯈꯤꯕ ꯂꯩꯇꯦ, ꯑꯔꯥꯟꯕ ꯄꯥꯎ ꯑꯗꯨ ꯅꯀꯣꯛꯇꯨꯗ ꯍꯥꯞꯆꯟꯗꯨꯅ ꯊꯝꯒꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯏꯚꯤꯟꯅ ꯑꯃꯨꯛ ꯐ꯭ꯔꯣꯗꯤ ꯅꯪꯁꯨ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯃꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯌꯥꯝꯕ ꯊꯣꯔꯒ꯭ꯔꯤꯝꯁꯨ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯃꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯕꯨꯜꯁꯨ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯃꯅꯤ, ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯛꯂꯕꯗꯤ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯠꯄ ꯍꯧꯔꯛꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯀꯤ ꯃꯆꯥꯅꯨꯄꯥ ꯐ꯭ꯔꯣꯗꯤ ꯑꯁꯤꯁꯨ ꯏꯚꯤꯟꯅ ꯁꯤꯡꯖꯪ ꯁꯠꯇꯣꯛꯇꯨꯅ ꯙꯞ ꯇꯧꯔꯛꯄꯗꯒꯤ ꯀꯤꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯐ꯭ꯂꯣꯀꯤꯒ ꯑꯌꯨꯠ ꯀꯧꯕꯤ ꯅꯨꯄꯤꯁꯤꯒ ꯋꯥꯇꯔꯐꯣꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯌꯨꯠꯇ ꯏꯚꯤꯟ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯔꯤꯕ ꯏꯔꯥꯜ ꯑꯗꯨ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ, ꯃꯔꯝꯗꯤ ꯑꯩꯗꯤ ꯑꯉꯥꯎꯕꯅꯤ, ꯑꯩꯅ ꯃꯐꯝꯁꯤꯗ ꯏꯊꯟꯗ ꯂꯩꯔꯤꯉꯩ ꯎꯈꯤꯕ ꯂꯥꯏꯁꯤꯡꯗꯨ ꯑꯩꯒꯤ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯎꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯏꯁꯥꯅꯁꯨ ꯌꯥꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯌꯨꯠꯁꯨ ꯐ꯭ꯂꯣꯀꯤꯅ ꯀꯞꯇꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯕ ꯑꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯤꯄꯥ ꯑꯃꯅ ꯀꯥ ꯑꯃꯗ ꯃꯊꯟꯇ ꯂꯩꯔꯤꯉꯩ ꯑꯥꯏꯕꯔꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯤ ꯐ꯭ꯔꯦꯗꯤꯁ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯅꯤꯄꯥ ꯑꯁꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯑꯥꯏꯕꯔꯒꯤ ꯑꯉꯥꯡ ꯑꯃ ꯁꯣꯏꯗꯅ ꯄꯤꯅꯕꯒꯤꯗꯃꯛ ꯅꯤꯄꯥ ꯑꯁꯤꯗ ꯏꯟꯇꯤꯃꯦꯠ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯃꯥꯔꯀꯦꯠꯁꯤꯗ ꯂꯩꯔꯤꯉꯩ ꯍꯦꯛꯃꯟꯁꯤ ꯌꯥꯝ ꯁꯥꯎꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯍꯦꯛꯃꯟꯗ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯛꯃꯟꯅ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯠꯂꯨꯕꯅꯤ, ꯃꯐꯝꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯐꯝ ꯑꯗꯨ ꯃꯤ ꯑꯃꯅ ꯍꯧꯖꯤꯛꯇꯤ ꯄꯥꯏꯈ꯭ꯔꯦ, ꯃꯍꯥꯛꯅ ꯃꯐꯝꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯠꯄ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯈꯤꯇꯪ ꯉꯛꯂꯞꯅ ꯃꯥꯅ ꯍꯥꯠꯀꯗꯧꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯃꯈꯣꯏꯒ ꯃꯣꯠ ꯇꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯅꯕ ꯅꯠꯇ꯭ꯔꯒ ꯐꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯁꯣꯏꯗꯅ ꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯣꯔꯊ꯭ꯔꯝꯕꯤꯌꯥꯗꯒꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯉꯥꯛꯇꯨꯅ ꯃꯐꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯅ ꯑꯦꯜꯁ꯭ꯋꯦꯠ ꯀꯧꯏ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯄꯤꯁꯤꯅ ꯂꯥꯛꯂꯤꯕꯁꯤ ꯑꯦꯜꯐ꯭ꯔꯦꯗꯀ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯟꯒ ꯎꯕꯥꯒꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀ ꯋꯥꯔꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃ ꯑꯣꯏꯔꯤꯕ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯧ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯅꯁꯨ ꯅꯣꯏꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯂꯝ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯊꯥꯖꯕ ꯄꯤꯕ ꯄꯤꯗꯕꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ, ꯂꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕꯅꯤ, ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯅ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯂꯕꯅꯤ, ꯅꯨꯃꯤꯠꯇꯨꯗ ꯌꯥꯅꯈꯤꯕꯒꯤ ꯆꯦ ꯑꯗꯨ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯎꯕꯥꯅ ꯄꯨꯊꯣꯛꯇꯨꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯌꯦꯡꯍꯟꯈ꯭ꯔꯦ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯄꯨꯄꯨꯅ ꯅꯈꯣꯏꯗ ꯂꯝ ꯄꯤꯕꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯥꯟꯅꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ, ꯅꯣꯏꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯋꯨꯜꯐꯇ ꯍꯥꯟꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯤꯌꯣꯟꯒ ꯎꯕꯥꯒꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯕꯤꯌꯣꯟꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅꯗꯤ ꯑꯦꯒꯕꯥꯠꯅ ꯑꯩꯈꯣꯏꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯔꯝꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯗꯤ ꯑꯁꯦꯡꯕꯅꯤꯅ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯎꯕꯥꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯧ ꯑꯁꯤ ꯅꯪꯅ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯥ, ꯍꯧꯖꯤꯛꯃꯛ ꯁꯥꯏꯟ ꯑꯁꯤ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯂꯝ ꯑꯁꯤ ꯄꯤꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯂꯤ꯫
ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯟ ꯈꯔ ꯊꯦꯡꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯅꯈꯣꯏꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯥꯟꯐꯝꯗ ꯀꯔꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯎꯕꯥꯅ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯥꯎꯒꯠꯂꯛꯇꯨꯅ, ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯩꯅ ꯅꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ, ꯉꯁꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯑꯩꯒꯤ ꯖꯒꯥꯅꯤ, ꯑꯩꯅ ꯅꯣꯏꯗ ꯉꯁꯤ ꯎꯠꯂꯤꯕ ꯏꯖꯠꯁꯤ ꯐꯥꯎꯕꯗ ꯎꯠꯐꯝ ꯊꯣꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯎꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯔꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯨ, ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯂꯝ ꯑꯗꯨ ꯅꯣꯏꯗ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤ ꯎꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯇꯤꯜꯂꯔꯦ, ꯑꯗꯨꯒ ꯎꯕꯥ ꯍꯣꯏ ꯂꯦꯒꯔꯊꯥ ꯍꯣꯏꯁꯨ ꯄꯥꯔꯇꯤ ꯑꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯍꯥꯟꯅꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯕꯤꯌꯣꯟ ꯍꯣꯏ ꯎꯕꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯉꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯅꯨꯄꯤꯁꯤꯗ, ꯑꯗꯣꯝ ꯃꯦꯅꯦꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯣꯔꯛ ꯁꯤꯇꯤꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕꯅꯤ, ꯑꯩꯕꯨ ꯃꯥꯅ ꯀꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ, ꯑꯩꯅ ꯋꯥꯔꯤꯗꯨ ꯐꯖꯅꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯕꯕꯥꯕꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯤ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯐꯝꯗꯨꯗ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯅ ꯁꯤꯇꯤꯗꯨ ꯄꯥꯏꯁꯟꯗꯨꯅ ꯑꯩꯈꯣꯏꯒ ꯂꯥꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯅꯈꯤ, ꯃꯗꯨꯗ ꯅꯪꯒꯤ ꯕꯕꯥꯅ ꯂꯝꯗꯝꯁꯤꯒꯤꯗꯃꯛ ꯃꯊꯋꯥꯏ ꯀꯠꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ, ꯃꯇꯝꯗꯨꯗꯅ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯒ ꯅꯈꯣꯏꯒ ꯂꯥꯟ ꯊꯦꯡꯅꯈ꯭ꯔꯒ ꯉꯁꯤꯒꯤ ꯁꯚꯥ ꯑꯁꯤꯗ ꯑꯋꯥꯡꯂꯝꯒꯤ ꯃꯤ ꯈꯔ ꯌꯥꯎꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯗ ꯌꯦꯡꯉꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ, ꯃꯈꯣꯏꯁꯤꯡꯁꯤ ꯔꯦꯡꯅꯔꯒꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯐꯦꯃꯤꯂꯤꯁꯤꯡꯅꯤ, ꯑꯋꯥꯡꯂꯝꯒꯤ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯉꯥꯛꯇꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤ ꯌꯥꯎꯔꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ ꯕꯤꯌꯣꯟꯗ ꯌꯦꯡꯉꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯕꯤꯌꯣꯟ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ, ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯑꯩꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯅꯥꯎꯄꯥꯗ ꯆꯤꯔꯣꯜ ꯑꯃ ꯇꯧꯔꯛꯂꯤ꯫ ꯅꯪꯅ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯕꯨ ꯃꯐꯝꯁꯤꯗ ꯌꯣꯛꯇꯨꯅ ꯊꯝꯕꯒꯤꯗꯃꯛ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯅꯪꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯅꯔꯛꯄ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯁꯚꯥꯁꯤꯗ ꯇꯤꯜꯂꯤꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤꯅꯁꯨ ꯕꯤꯌꯣꯟ ꯍꯣꯏꯗ ꯌꯦꯡꯗꯨꯅ ꯆꯤꯔꯣꯟ ꯄꯪꯇꯧꯗ ꯇꯧꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥꯒ ꯇꯣꯔꯕꯤꯒꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣ ꯑꯣꯏꯅ ꯐꯥꯏꯠ ꯑꯃ ꯀꯟꯅ ꯇꯧꯔꯤ꯫ ꯃꯁꯤꯕꯨ ꯑꯦꯜꯐ꯭ꯔꯦꯗꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯆꯤ ꯑꯃꯗ ꯂꯩꯗꯨꯅ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯦꯒꯔꯊꯥꯒ ꯍꯦꯛꯃꯟꯒꯁꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯤꯇꯤꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏꯅꯤꯅ ꯎꯃꯪ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯅꯤꯄꯥ ꯑꯃꯅ ꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯎꯕꯥ ꯑꯁꯤ ꯋꯦꯁꯦꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯀꯧꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ꯫ ꯎꯕꯥꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯕꯤꯌꯣꯟꯅꯗꯤ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯩꯈꯣꯏꯗ ꯅꯣꯏꯅ ꯃꯤꯅꯝꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤꯕꯒꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯈꯣꯏꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨ ꯑꯩꯅꯗꯤ ꯅꯠꯇꯦꯗꯅ, ꯑꯗꯨꯒ ꯏꯁ ꯑꯦꯡꯂꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦ, ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯤ ꯀꯌꯥ ꯑꯃ ꯆꯣꯡꯊꯣꯔꯛꯀꯗꯣꯔꯤꯕꯅꯤ, ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯂꯥꯎꯅꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯅꯈꯣꯏꯅ ꯃꯁꯤꯗ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯈꯣꯏꯒꯤ ꯙꯔꯃꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯤꯗ ꯇꯤꯟꯒꯗꯕꯅꯤ, ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯩꯅ ꯈꯟꯕꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯕꯤꯌꯣꯟꯅ ꯌꯥꯔꯛꯑꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯕꯤꯌꯣꯟꯗ ꯅꯠꯇꯦ, ꯅꯪꯉꯣꯟꯗꯅꯤ꯫ ꯃꯁꯤꯗꯒꯤ ꯎꯕꯥꯁꯨ ꯑꯃꯨꯛ ꯂꯩꯁꯜꯂꯛꯇꯨꯅ ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯅꯕ ꯐꯝꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯎꯕꯥ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯒꯗꯣꯔꯤꯕꯅꯤ꯫ ꯅꯣꯏꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯅꯈꯣꯏ ꯅꯆꯤꯟꯅꯥꯎ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯪ ꯈꯛꯇꯅ ꯅꯣꯏꯒꯤ ꯕꯕꯥ ꯔꯦꯒꯅꯔꯒꯤ ꯑꯄꯥꯝꯕꯁꯤ ꯈꯪꯉꯤ ꯍꯥꯏ꯫ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇꯦ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯋꯥꯐꯝꯁꯤꯡꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯒꯤ ꯄꯨꯄꯨꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯄꯨꯄꯨꯅ ꯌꯥꯝ ꯉꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯀꯌꯥ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯄꯨꯄꯨꯅꯁꯨ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯕꯨ ꯌꯥꯝ ꯈꯣꯏꯗꯥꯅ ꯄꯥꯝꯖꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯕꯕꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯒꯤ ꯄꯨꯄꯨ ꯑꯦꯛꯕꯥꯠꯁꯨ ꯃꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯏꯊꯟꯇ ꯈꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫
ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯀꯦꯗꯦꯒꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁ ꯑꯁꯤ ꯆꯪꯉꯛꯇꯨꯅ ꯑꯩ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯥꯏꯕꯔꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯍꯔꯥꯎꯕꯒꯤꯗꯃꯛ ꯀꯞꯆꯔꯤ꯫ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯥꯏꯕꯔꯒꯤ ꯃꯊꯕꯥꯛꯁꯤꯗ ꯊꯤꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯄꯤ ꯑꯁꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯥꯏꯒ꯭ꯔꯦꯠ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕ ꯁꯤꯟ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯪ ꯑꯣꯏꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯁꯤ ꯐꯤꯔꯣꯜ ꯁꯦꯠꯆꯟꯗꯨꯅ ꯕꯤꯁꯛ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯕꯤꯁꯛꯇ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯥꯏꯒ꯭ꯔꯦꯠꯄꯨ ꯅꯪꯅ ꯃꯐꯝꯁꯤꯗ ꯊꯝꯖꯤꯜꯂꯤꯕꯁꯤ ꯀꯔꯤ ꯇꯧꯅꯕꯅꯣ? ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯔꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯛꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯒꯅꯨ ꯑꯥꯏꯕꯔ, ꯃꯥꯅ ꯅꯪꯕꯨ ꯍꯥꯠꯀꯗꯕ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯍꯦꯔꯜꯗ ꯑꯣꯟꯖꯟꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯅꯩꯁꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅ ꯑꯩ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒꯗꯕꯅꯤ꯫ ꯑꯩꯅ ꯏꯪꯂꯦꯟꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯤ꯫ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯇꯧꯅꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯛꯃꯟꯒ ꯂꯦꯒꯔꯊꯥꯒꯁꯤ ꯀꯥ ꯑꯃꯗ ꯑꯣꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯛꯃꯟꯒ ꯌꯥꯅꯗꯕ ꯄꯥꯁꯇꯔꯒꯤ ꯑꯆꯧꯕ ꯐꯝ ꯄꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅ ꯃꯤ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯁꯤ ꯂꯣꯏꯅ ꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯔꯀꯦꯠꯁꯤꯗ ꯁꯨꯝ ꯆꯠꯊꯣꯔꯛꯄꯗ ꯃꯃꯥꯡꯗ ꯕꯤꯌꯣꯅ ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯅ ꯅꯪ ꯕꯤꯌꯣꯟ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯞꯅ ꯃꯥꯅꯤ, ꯁꯛ ꯐꯖꯅ ꯈꯪꯉꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯊꯣꯛꯎ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯅꯪ ꯑꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯈꯤꯇꯪ ꯆꯠꯊꯣꯔꯛꯂꯒ ꯕꯤꯌꯣꯟꯗ ꯈꯣꯏꯗꯥꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯍꯦꯛꯃꯟꯒ ꯑꯆꯧꯕ ꯄꯥꯁꯇꯔꯒꯤ ꯐꯝꯃꯨꯟꯅꯔꯤꯕ ꯅꯤꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯒꯔꯊꯥꯒ ꯍꯦꯛꯃꯟꯒ ꯉꯁꯥꯏ ꯇꯧꯈꯤꯕꯁꯤꯡꯗꯨ ꯌꯦꯡꯈꯤꯕ ꯅꯤꯄꯥ ꯑꯗꯨ ꯂꯥꯛꯂꯤ꯫ ꯅꯤꯄꯥꯁꯤꯅꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯛꯃꯟꯒ ꯌꯥꯅꯗ꯭ꯔꯤꯕ ꯅꯤꯄꯥꯁꯤꯅꯁꯨ ꯄꯥꯎ ꯑꯁꯤ ꯃꯌꯥꯝꯗꯗꯤ ꯍꯥꯟꯅ ꯍꯥꯏꯈꯤꯔꯣꯏꯁꯤ, ꯑꯩ ꯃꯉꯣꯟꯗ ꯆꯤꯊꯤ ꯑꯃ ꯊꯥꯗꯨꯅ ꯍꯥꯟꯅ ꯀꯤꯍꯟꯈ꯭ꯔꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯗꯦꯀꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯁꯛꯁꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯥꯏꯒ꯭ꯔꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯕꯤꯁꯛꯇ ꯀꯦꯗꯦꯒꯠꯀꯤ ꯑꯅꯧꯕ ꯃꯍꯥꯔꯥꯅꯤ ꯐ꯭ꯔꯦꯗꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯥꯏꯕꯔꯒꯤ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯇꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯔꯣꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯩꯁꯨ ꯀꯦꯗꯦꯒꯠꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯑꯁꯤ ꯄꯥꯝꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯎꯕꯥꯅ ꯄꯥꯡꯗꯕ ꯃꯤ ꯑꯣꯏꯔꯝꯕꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯟꯅꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯦꯒꯔꯊꯥꯒ ꯕꯤꯌꯣꯟꯒ ꯄꯨꯜꯂꯨꯅꯨ, ꯂꯥꯟ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯨ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯕꯗꯒꯤ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯁꯛ, ꯅꯪꯗꯤ ꯑꯐꯕ ꯃꯤꯅꯤ, ꯑꯥꯏꯕꯔꯗꯤ ꯐꯠꯇꯕ ꯃꯤꯅꯤ꯫ ꯅꯪ ꯑꯥꯏꯕꯔꯕꯨ ꯍꯥꯠꯇꯣꯛꯂꯒ ꯀꯦꯗꯦꯒꯠꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯌꯨ, ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯀꯤ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯕ ꯋꯥꯍꯩꯁꯤꯡꯁꯤꯗ ꯕꯤꯁꯛꯅ ꯇꯥꯅꯤꯡꯗꯕꯗꯒꯤ ꯐꯃꯨꯡꯗ ꯊꯥꯡꯒꯠꯄꯤꯗꯨꯅ ꯇꯨꯝꯃꯣ ꯍꯥꯏꯗꯨꯅ ꯁꯨꯝꯕꯤꯗꯨꯅ ꯊꯝꯃꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯂꯥꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯗꯤ ꯅꯪꯉꯣꯟꯗ ꯗꯟꯗꯤ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯍꯤꯞꯊꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯟꯇꯤꯃꯦꯠ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯃꯥꯏꯒ꯭ꯔꯦꯠꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯥꯏꯒ꯭ꯔꯦꯠꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅꯁꯨ ꯅꯨꯄꯥꯁꯤꯡꯁꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯍꯨꯝꯁꯤꯅ ꯊꯥꯡ ꯁꯣꯔꯤ ꯀꯌꯥ ꯂꯪꯁꯟꯗꯨꯅ ꯃꯥꯏꯒ꯭ꯔꯦꯠꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯛꯃꯟꯅ ꯃꯥꯒ ꯌꯥꯅꯗ꯭ꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯁꯤ ꯐꯪꯂꯦ꯫ ꯆꯤꯊꯤꯁꯤꯗ ꯏꯔꯛꯂꯤꯕꯁꯤꯅ ꯂꯦꯒꯔꯊꯥꯒ ꯍꯦꯛꯃꯟꯒꯅ ꯂꯣꯟꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨ ꯃꯥꯅ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯛꯃꯟꯁꯨ ꯁꯥꯎꯔꯛꯇꯨꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯅꯤꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯀꯗ꯭ꯔꯦꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯑꯩꯒꯤ ꯑꯁꯥꯎꯕ ꯑꯁꯤ ꯐꯥꯗꯕ ꯉꯝꯍꯟꯗ꯭ꯔꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤꯗꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯅ ꯅꯪ ꯑꯩꯅ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯀꯗ꯭ꯔꯦꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅꯁꯨ ꯍꯦꯛꯃꯟ, ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯁꯦꯡꯂꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡꯁꯤ ꯇꯧꯒꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯉꯁꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯄꯥꯞꯀꯤ ꯊꯕꯛ ꯅꯠꯇꯦ, ꯃꯁꯤꯗꯤ ꯐꯠꯇ ꯍꯥꯎꯗꯤ ꯁꯦꯡꯗꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯀꯗ꯭ꯔꯦꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯍꯦꯛꯃꯟꯅ ꯁꯣꯔꯤ ꯑꯃꯅ ꯃꯃꯤꯠꯇ ꯑꯃꯨꯛ ꯊꯤꯟꯖꯤꯟꯗꯨꯅ ꯃꯊꯕꯥꯛꯇ ꯑꯃꯨꯛ ꯊꯤꯟꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯃꯥꯡ ꯑꯁꯤꯃꯛꯇꯗ ꯍꯥꯠꯇꯣꯛꯂꯝꯂꯦ꯫ ꯍꯦꯛꯃꯟꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇ ꯏ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯉꯁꯤꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫
ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ